ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯏ ꯄꯥꯎ ꯋꯥꯔꯜ ꯅ꯭ꯌꯨꯁ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯌꯨꯑꯦꯁꯀꯤ ꯐꯣꯔꯁꯁꯤꯡꯅ ꯏꯔꯥꯟꯗ ꯅꯧꯍꯧꯅꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯊꯥꯗꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯗ ꯆꯪꯂꯛꯄ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯁꯛꯎꯗꯕ ꯗ꯭ꯔꯣꯟ ꯑꯃ ꯀꯥꯎꯈꯥꯏꯈ꯭ꯔꯦ꯫ IRGC ꯏꯔꯥꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯟꯅꯈ꯭ꯔꯦ꯫ ꯊꯥꯏꯂꯦꯟꯗ DR ꯀꯪꯒꯣ ꯎꯒꯥꯟꯗꯥꯒꯤ ꯊꯨꯡꯂꯕꯁꯤꯡ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯌꯥꯏ ꯊꯪꯕ ꯒꯖꯥꯗ ꯏꯖꯔꯦꯜꯒꯤ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯄꯣꯂꯤꯇꯤꯁꯤꯌꯟ 5 ꯁꯤꯈ꯭ꯔꯦ꯫ ꯁꯣꯔꯁꯁꯤꯡ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯗ ꯌꯥꯎꯅꯕ ꯊꯧꯔꯥꯡ ꯂꯩꯇꯦ ꯄꯥꯀꯤꯁꯇꯥꯟ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯧꯈꯠꯆꯔꯒ ꯑꯃꯨꯛ ꯇꯝꯖꯒꯦ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯌꯨꯑꯦꯁꯀꯤ ꯐꯣꯔꯁꯁꯤꯡꯅ ꯏꯔꯥꯟꯗ ꯅꯧꯍꯧꯅꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯃꯥꯏꯟꯁꯤꯡ ꯐꯨꯝꯅꯕ ꯍꯣꯠꯅꯕ, ꯏꯁꯤꯡ, ꯍꯤꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯀꯥꯞꯄꯗ ꯁꯤꯖꯤꯟꯅꯕ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯨꯑꯦꯁꯀꯤ ꯐꯣꯔꯁꯁꯤꯡꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ 3 ꯁꯨꯔꯕ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯌꯨꯑꯦꯁꯀ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯅꯕ ꯀꯇꯥꯔꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯟꯒꯤ ꯇꯣꯞ ꯅꯦꯒꯣꯁꯤꯌꯦꯇꯔ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯗꯣꯍꯥꯗ ꯂꯩꯔꯤꯉꯩꯗ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗ ꯅꯧꯍꯧꯅꯅ ꯂꯥꯟꯗꯥꯈꯤꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯁꯥꯏꯜ ꯀꯥꯞꯄꯗ ꯁꯤꯖꯤꯟꯅꯕ ꯈꯥ ꯊꯪꯕ ꯏꯔꯥꯟꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯅꯠꯇꯅ ꯃꯥꯏꯟꯁꯤꯡ ꯐꯨꯝꯅꯕ ꯍꯣꯠꯅꯕ ꯍꯤꯁꯤꯡꯗ ꯌꯨꯑꯦꯁꯀꯤ ꯐꯣꯔꯁꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯆꯥꯏꯅꯥꯅ ꯃꯤꯗꯜ ꯏꯁꯠꯀꯤ ꯁꯤꯖꯐꯥꯌꯔ ꯉꯥꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯥꯔꯇꯤꯁꯤꯡꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ AFPꯅ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯧꯒꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯥꯔꯇꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯤꯖꯐꯥꯌꯔꯗ ꯋꯥꯁꯛꯈꯤꯕꯁꯤꯡ ꯉꯥꯛꯅꯕ ꯑꯃꯁꯨꯡ ꯌꯦꯠꯅꯔꯤꯕꯁꯤꯡ ꯁꯥꯟꯇꯤ ꯑꯣꯏꯕ ꯄꯥꯝꯕꯩꯁꯤꯡꯅ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏꯅ ꯇꯛꯁꯤꯜꯂꯤ ꯍꯥꯏꯅ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯃꯦꯟ ꯃꯥꯎ ꯅꯤꯡꯅ ꯔꯦꯒꯨꯂꯔ ꯅ꯭ꯌꯨꯁ ꯕ꯭ꯔꯤꯐꯤꯡ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕ ꯑꯃꯨꯛ ꯍꯧꯕꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯃꯥꯎ ꯅꯤꯡꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯇ꯭ꯔꯨꯊ ꯁꯣꯁꯤꯌꯦꯜꯗ ꯁꯥꯡꯂꯕ ꯄꯣꯁꯠ ꯑꯃ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯐꯖꯅ ꯆꯠꯊꯔꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯃꯥꯏꯊꯤꯔꯕꯗꯤ ꯑꯅꯧꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯄꯤꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯝꯅ ꯐꯕ ꯌꯥꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯕ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯏꯈꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯨꯑꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯅ ꯏꯔꯥꯟꯒꯤ ꯐꯣꯔꯁꯁꯤꯡꯅ ꯄꯣꯛꯍꯟꯕ ꯑꯀꯤꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕ ꯅꯧꯍꯧꯅꯅ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯑꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯅ ꯍꯥꯏꯈꯤ꯫ ꯆꯠꯊꯔꯤꯕ ꯁꯤꯖꯐꯥꯌꯔ ꯃꯅꯨꯡꯗ ꯌꯨꯑꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯅ ꯂꯥꯟ ꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡ ꯃꯈꯥ ꯇꯥꯅ ꯗꯤꯐꯦꯟꯗ ꯇꯧꯔꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯅꯦꯚꯤꯒꯤ ꯀꯦꯞꯇꯦꯟ ꯇꯤꯝ ꯍꯦꯠꯀꯤꯟꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯏꯔꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯅꯧꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯛꯅꯕꯒꯤ ꯁꯛꯎꯗꯕ ꯗ꯭ꯔꯣꯟ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯟ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗ꯭ꯔꯣꯟ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗꯗꯤ ꯄꯟꯈꯤꯗꯦ꯫ ꯃꯁꯤ ꯁꯛꯎꯗꯕ ꯗ꯭ꯔꯣꯟꯁꯤꯡꯅ ꯑꯔꯦꯕꯤꯌꯥꯟ ꯒꯜꯐꯇ ꯐꯥꯎꯖꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯊꯣꯛꯇꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯥꯔꯁꯇ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯔꯤꯖꯟ ꯑꯁꯤꯒꯤ ꯎꯪꯈꯠꯅꯕꯒꯤ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯕꯒꯤ ꯑꯇꯣꯞꯄ ꯈꯨꯗꯝ ꯑꯃꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯂꯦꯕꯥꯅꯟꯗ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯍꯦꯖꯕꯣꯂꯥ ꯃꯤꯂꯤꯁꯤꯌꯥꯒꯤ ꯃꯊꯛꯇ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯀꯟꯈꯠꯂꯛꯈꯤ ꯍꯥꯏꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯟꯈꯠꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯇꯥꯟꯌꯥꯍꯨꯅ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯨꯅ ꯂꯦꯕꯥꯅꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯕꯦꯀꯥ ꯚꯦꯂꯤ ꯑꯃꯁꯨꯡ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯍꯦꯖꯕꯣꯂꯥꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯂꯦꯕꯥꯅꯟꯅ ꯑꯦꯄ꯭ꯔꯤꯜ ꯃꯌꯥꯏ ꯆꯟꯕꯗ ꯁꯤꯖꯐꯥꯌꯔ ꯑꯃ ꯇꯧꯕꯗ ꯌꯥꯅꯈꯤ ꯑꯃꯁꯨꯡ ꯏꯖꯔꯦꯜꯗ ꯍꯦꯖꯕꯣꯂꯥꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯁꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯂꯦꯕꯥꯅꯟꯒꯤ ꯁꯤꯖꯐꯥꯌꯔ ꯍꯦꯖꯕꯣꯂꯥ ꯌꯥꯎꯗꯦ꯫ ꯏꯔꯥꯟꯗ ꯆꯪꯂꯛꯄ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯁꯛꯎꯗꯕ ꯗ꯭ꯔꯣꯟ ꯑꯃ ꯀꯥꯞꯊꯈ꯭ꯔꯦ꯫ IRGC ꯏꯔꯥꯟꯒꯤ ꯑꯦꯌꯔ ꯐꯣꯔꯁꯇ ꯌꯨꯑꯦꯁꯀꯤ MQ-9 ꯔꯤꯄꯔ ꯗ꯭ꯔꯣꯟ ꯑꯃ ꯏꯔꯥꯟꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯐꯣꯔꯁꯁꯤꯡꯅ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ IRGCꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯅ꯭ꯌꯨꯁ ꯑꯥꯎꯠꯂꯦꯠ ꯁꯦꯄꯥꯁ ꯅ꯭ꯌꯨꯁꯅ ꯊꯥꯒꯠꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ IRGCꯅ ꯃꯃꯥꯡ ꯊꯥꯗ ꯇꯦꯍꯔꯥꯟ ꯑꯃꯁꯨꯡ ꯋꯥꯁꯤꯡꯇꯟꯒꯤ ꯃꯔꯛꯇ ꯌꯥꯅꯈꯤꯕ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯦꯁꯤꯚ ꯌꯨꯑꯦꯁ ꯑꯥꯔꯃꯤꯅ ꯊꯨꯒꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯂꯦꯖꯤꯇꯤꯃꯦꯠ ꯑꯃꯁꯨꯡ ꯗꯤꯐꯤꯅꯤꯇꯤꯚ ꯔꯥꯏꯠ IRGCꯗ ꯂꯩ ꯍꯥꯏꯈꯤ꯫ IRGCꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯐꯣꯔꯁꯁꯤꯡꯅ RQ-8 ꯒ꯭ꯂꯣꯕꯦꯜ ꯍꯣꯛ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃ ꯑꯃꯁꯨꯡ F-35 ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯏꯔꯥꯟꯒꯤ ꯑꯦꯌꯔꯁ꯭ꯄꯦꯁꯇ ꯆꯪꯁꯤꯜꯂꯛꯄ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯀꯥꯞꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯦꯟꯈꯤ ꯍꯥꯏꯅ IRGCꯅ ꯍꯥꯏꯈꯤ꯫ ꯀꯥꯞꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ IRGCꯅ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ IRGCꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨ ꯌꯨꯑꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ
खा थंब ईरान मिसाइल लॉन्च साइट्सिंग अमसुंग लान फुंब ही सिंगदा अटैक तौखरे हाइना फोंदोखरब मतुंग नोंम लेरगनी ईरान की सेमी ऑफिशियल फर्स्ट न्यूज एजेंसी ने निकाब नुमिति नुमिदांगदा लेबाग असि खा थंब पोर्ट सिटी बंदर अब्बास होमोजन प्रोविंस पोखाइबगी मकोन मयाम ताकी हाइना रिपोर्ट तौकी नुमित निफुनी कामनरब मतुंग ईरान अमसुंग यूनाइटेड स्टेट्स एप्रिल 9 सीजफायर अमा यानब पुरकी मदुगी मतुंगदा एप्रिल 13 पाकिस्तान की कोनुंग इस्लामाबाद शांति की वारी सानकी अदुबु यानब पुरक ngमखिदे नाकन ननी शांति पुरुंगनब कंडीशन पनब तोंगान तोंगान थोरांगसिंग प्रपोज तौकी हाइरी।